अहानबदा पौनिकल पाउसी की लखसरगा मणिपुर तंगदु लेताब हंजिलंगनब मीतै नगा अमदि कुकी की लेजिस्लेचर सिंह खन्नबगी थबक लेप्तना सथरी मणिपुर तंगदु लेताब हंजिलंगनब मीतै नगा अमदि कुकी की लेजिस्लेचर सिंह खन्नबगी थबक लेप्तना सथरी हाइना तमेंगलोंग एसी की एमएलए जंगहेमलुंग पनमैन फोंदोखरि पनमै काइखोंगना मणिपुर असम अमदि नागालैंड सोइन खुंदाख्रबा पनमै सगै की मियोइसिंग अमदि पनमै सगैदगी अतोप सगैदा मयुम पानख्रब निंगोलसिंग पुना सकलेन चामिनबगी थौरम अमंग असि थांमैबन तारुंखुल पांथोखिबा थौरम अमगा मरि लेना वाफम असि मांग फोंथोखिबने रोंगमै फुरुक की सगै अम ओइरिबा पनमै सगै की मणिपुर असम अमदि नागालैंड लैंगा की तुआन डिपार्टमेंट सिंग असौब फम पुरिबा मियोइसिंग अमदि पनमै सगैदगी अतोप सगैदा मयुम पानख्रब निंगोलसिंगदा असंब खुदोल पोतमदुना ngasi पांथोखिबा थौरम मदुदा एमएलए जंगहेमलुन पनमैना मखा तारादुना हाई मणिपुर असम अमदि नागालैंड सोइन खुंदारिबा पनमै सगै के सिगी हौरकफमदि अमतनी हाइब उत्तुना ngasi की थौरम असि पांथोकपने रोंगमै फुरुप असि महौसाना तंगदु लेताब पाम फुरुपनि ngasi मणिपुर पुल्लिबा थौरम असिना लमदम असिदा तंगदु लेताब पुरकनाब होनाबदा अंगम मतेंग पांग वाफमसु यावरि अमरमना पाउमिसिंगी वहांगी पाखोम पीरदुना जंगहेमलुंग पनमैना हाई मणिपुर तंगदु लेताब हंजिननब मीतै नगा अमदि कुकी की मिहुतसिंग ऑफिशियली अमदि अनऑफिशियली उनब लेप्त्रि इरांग असिगी वोरुइसिंग अहिंग अमदा पुरकप ngamgadaba nati ngasi lenga asina tangdu leitaba puraknaba hanjinhanaba honariba si mitai gi natragana kuki gi ni haibat laiti honariba punama si manipur apunbagi nakhi ngasi gi thauram madu MLA janghemlum panmai kaikhuang gi president paujalin panmai income tax department north east region gi principal chief conservators saisalin panmai national academy of custom indirect tax and narcotics principal director general Gaigudan Panmai amadi ADC Tamenglong gi caretaker chairman national Panmai thorom gi marueba mithunglen singoina saru yakhi makasa tharak poina to papawmana tuan ba mafam ani ta miyoeni siramle tuan ba mafam ani ta miyoeni siraga leramle pausin hairibadinga seyu pung taru rom tabad Imphal East district ki Yangpokpi police station gi manungsan ba YBE or river gi saijang awang lekai mapada nupamage sibaksang tauk tharakpa thengnakhre asibaksang adunga seyuk mapamaduda walking satpa miyoisna thengnakhibani mak matawkram siram libano haibadu sapsana khangmangamdri asibaksang adu police na lokholaga masak maming khangtokna ba janems ki mokta thamkhre nakalamorom na ngasi ayu angan mapung ahunga makhairum tabada Thobal district ki lamding khumanthem laikai da masagi sahi kunga mari rom surabi lesabi nupi masa ama masagi kada tharu yanu siramne laikhidrabi nupi edu gi maming khumanthem sima apokpa rajen kawi ma kari gi damak ta masa mathanda tharu yalga siramni bno haiba khangmamdri amarom dana National Investigation Agency NIA Delhi na lokhat pa case amaga mari ledana Kangpopi district ki kaithel manbi mathakta gi fogat kiba miyo uhum NIA Imphal branch to wahang pang sathabat awda special court NIA Manipur na ayaba pikre saliba se sigi July 3 Minister and Berena Jaribam na satnava thorang tawbadi Jun tarada mahaki escort sing yauna Karket Han Jaribam na sakhibada Imphal Jaribam lambi gi Sinam kun manat kuki militant sing landarakibane Thaudo asigi matangda India government ki Minister of Home Affairs na khangalakpa ki matungina NIA Imphal branch na lakotkiba case amaga mari lendana hana NIA Delhi na pharaga tihar jail ladiba ohum wahang pahangbagi ayaba pibinaba court ta haijarakibane miehum maduri Susampur gi Bethel gi Jangmilun Singson Susampur gi all Galmol gi laklaga Cap Scotland's Army Camp manakta leiba Zhangzhoulen Khongsai Allies Golen ama Susampur gi Gampazang digi thangbai haukip nhairi saliba sei sigi Jun taruk jiribamda maitai ama kuki militant singna pharaga hatki thagdokki makha tarakpada shanti oina leramba district aduda irang thorakpadigi minister masa satnaba thorang tobigi saru amoina Jun tarada Karket amadi security personnel sing ahanba Manipur Rifles ki CEO Dr. S. Ibomjan lusingba Imphal Jiribam lambida Jiribam tana sakhibani se minister ki kangbu odur sinam kun manakta kuki militant sing singthakta gi afaba makal gi khulai sing sijinaduna landarakpadi gi bolero thoba misam marangthem Ajes koba amaga Manipur police ki constable CID oiba
Isars Usman Khan Sokibane Madi Gari Sing Amata Tokibane Kangpokpi District ki New Kaitel Manvi Police na case Malakotuna Tizilabas Taudo Yamna Hakshin Lauduna Center na NI Resinara Kibanasu Paus the Makatana Fondorakli Amaromda Se Minister ki Advance Carket Amadi Scott Kangbu the Landarakpa Dugamari Ledana NIA Delina Lokatpa case Magamari Ledana New Kaitel Manvi Matak Leva Mapamama Central Amasum State Force na Operation Masataki Operation Satava Horakpa Kuki militants in the security force Kangbuda Sakpadi Handuna Kapa Galoin and Mio Ahum Amadi Yam Labukulaisin for Kibini Mio Humadu NIA Delina Wang Pong Tobo in a delegate Herzel Kibini NIA Impal Gisip Investigation Officer na Special Court NIA Manipur Tharakibe application namada Tihar Jail Lady Chusampur gi Bethel gi Zangmilun Singh Sot Elias Frankie Chusampur gi All Gelmol gi Lalaga Scotland Army ke manak taliba Zangzolan Khongsai Elias Golen Khongsai Chusampur gi Gampazang gi Thangboy Haukip Elias Thangboy bu wahang paohang sathabigi ayaba pibina vahairakpani Delhi the NIA na wang pong to with the Makoi Home Minister gi Kangpu the Landava to the Siena when have a Kangamaga Makoi Wuhong Pong to be a PB number wapum court na NIA special PP na Tanki Wang Pong to the Vadugi Mari Lane of Habaksing Lokanavati Herzil gi SP the Sud Direction PP na Vaiki Kona Taraku Waka Yangbaga Loin special PP gi Wadul Taraba Matung Wuhang Pong Satabigi Ayaba NIA Impal branch Piki Delegate Herzil the Wuhang Pong Satagada Matamgi Matang the New Delhi Special Court NIA Ayawa Longabasu NIA Impal Brass the Kanki Manipur Top Senel Gimakai de Gimaru Ebi Pausung Mayam the Tamzagi Hanbada Paralegals Volunteers in Gueva Sensitization Cum Interaction Program Pangtokre Manipur State Legal Services Authority Gimayang Makara District Legal Services Authority Tawal Sinun Nomigueva Paralegals Volunteers in Gueva Sensitization Cum Interaction Program Amangasi Kangabok Taleba District and Sessions Court Complex Thawal Conference Hall Pangtokre Role of PLBN Modalities of Appearings for Legals at High Hiram the Pangtokiba Nomigueva Sensitization Program Interaction Program Aduda Samom Ibzen District and Sessions Judge Thawal Dr. Laisram Rina Chief Judicial Magistrate Thawal Cum Secretary in Charge District Legal Services Authority Thawal na President Members Singoina Sarugyaki Ngasi Pangtokiba Sensitization Cum Interaction Program Adu Sarugyakiba Participants in the resource person oina Sarugyakiba Ladian Lakpa Pinki Panel Lawyer District Legal Services Authority Impal West Loinana Legal Volunteers in the Lawada Taudang Singimatana Kupna Kanana in the Kenesu Paus the Fondurakli Amaromana Tobacco Free Youth Campaign 2.0 Pangtokre Tobacco Free Youth Campaign 2.0 Impal East District oina Tobacco Free Youth 2.0 Haudopugi Thoramama Panchayat Bawon Impal East ngasi pangtokre ngasigi thoramadu National Tobacco Control Program District Health Society Impal East Manipur anina kusamnaduna sinkibani thoramadu kumantem daina Deputy Commissioner Impal East ki Manipur amasum Dr. L Indira CMO Impal East na athoiba mithunglen oina sarugyaki ngasi thoramadu ga mari lena Dr. N Sanjoy District Nodal Officer National Tobacco Control Program Impal East District Manipur na hai Impal East ki tuan mapam singda hidak manana maram oiduna nahasingi health sauna sukali Tobacco na lamdamasigi nahasingna sukalagli bo ngasi stegi kharadang oirab sukan mangamnaba Tobacco Free Impal East District ohenabigi panamna campaign as hawdopane nahasingna tungi yumbini maramadana aphabatinjang kaijang daba khunayama semna bohonabada Tobacco Free oiba nahasing leiba mathautai ngasidagi hawduna school college singda awareness program sataba horagani miyamna su Tobacco Free Youth Campaign sida mateng pangbiu haina sumangna appeal tawrakli amaramdana Thawbal su Run for Unity lamjel senkhre laikhidraba India gi ahanma Deputy Prime Minister amadi Home Minister oiramba Sadar Balawai Patel gi mapok kumon ga mari leinana lebak sin mathungna pangthoknariba National Unity Day gi saru am oina Rug for Unity gi lamjel amanga District Administration Thawbal na su sinduna Unity gi paujel puba lamjel ama senkhre Run for Unity ki lamjel adu Deputy Commissioner Thawbal Hantem Subas IAS na Mela Ground ki lamthaki aduga DC Office Complex lamtungpham oiduna lusinki saruk yariba singna election counting hall da Deputy Commissioner na lusingduna apunba India magi damak puno wasak laminaki ngasi gi lamjel adu DCS Subas
AC2 DC Arvind Hanglem, ADM B Lokeshwar Sharma, District Police की Additional SP Ops and Suraj Kumar, Additional SP LNO H Devendra Madi Atay Officers in District Child Protection Officer Robindro Salam, Divisional Police Officer Dr. L. Zisili Atay District Level Officers in Amadi Mahirui Sina Sargaki, Run for Unity ki lamjela dugi matang na DCS Subhas na Fongdo Kibata, upon the India ma run upon the India ma One Nation One India gitamag nga si lebak sin batuna pangtokiba Rastriya Ekta Diwas National Unity Day gi thoram gi sur amoyna India gi upon masaktam sakat pamadi ngak na bokhona bada ai khoi pumbana ngamliba makai hona gani amasum mateng pangki gani haina hai wokhalona District Administration thawal na su laikhidraba Sadar Balawai Patel bu ikai kumna boina thoram asi pangtoknai ki auto perform madana exhibition comes Arts and Craft Festive 2024 Lusinkre Laima Popam Mohindro LM High School Athopam na say kudingi left na pangtopagom say sigoin thobal athopam kaitel manak liba school sigi complex nominini sum satrakpa third exhibition come Arts and Craft Festive 2024 nga Lusinkre Mahiroi singna semja sajaba tungan Arts and Craft liba exhibition atu lusinbegi thoramda khangabo ACG ex MLA Okram Landoni School Managing Committee ki President Okram Diren amadi Member Dr. L. Ramendro na athoiba mithung sing oina saryaki exhibition asida makok mathang tarba mahiroi singda mana mathum sing yen tholaduna ex MLA O Landoni na hai inkhalakliba mahiroi singbu aran lambi da sakhidana ba makoiba afaba Maikai Romda Pura Vigidamak School Sin Asigumlaba exhibition singba pangtokpasi yamna afaba khongta amani Mahiroi singnasu oza singnasu amadi guardian singna haiba induna tungda afaba mi amamam oina ba hotna si hainasu angang singda appeal tawki Makasa tharakpo oina kangla pau gi editorial memna thamjage Ningol sakawbagi nunggi isel mangandana ba hona gadabani Kanglai Pak Manipur gi yalhawngai matam lai haktak gi satnarakhiba pukning huna nungsiraba Ningol sakawbana lakpada mapa mama mabung mapa ma di ningol singi mafamda haraw nungai bigi ithilama piri Sanura singna mayum pandana yumnak sage on khrabi nupi singbu sahi amagi manungda manung hianga gi nini pan manumita yamna tanga thopo oina ningol singbu mama mapa mabung mapa singna mayumna kauduna araiba mathel lukoi langduna sakawbagi thoramasi Nongda Lairen Pakhang bagi matam dagi satnarakibani Nongda Lairen Pakhang wana poirai tuangi masanupi laisna lawi maramasna Pakhang baga poirai tuanga masyan mabai tonai mitai laima laisna na noma mabung poirai tuangi laulok pa iyang masaki matam koina mabunga masalga unarudraba matungda khanghawdana unabada mabungna masanupi gi sana baseng angawba khara seng amuba kharaga loinana Lapoi latang kharasu yauna pirai mabungna pirakpa sieng aduna sak thonglaga mapuroiba nongda lairen pakhang wada pizaki sak adu sabada yamna hawba manamsi yamna nungsiba sieng makhal ama oina thoki pakhang bana madubu kaudana bahaiduna mon makhara senadu thamlui habigidama sak haw mon khang aduga poirai tuana pikpa sieng amuba makhal adubu sak haw haiduna mabai gi maminga konana sak haw poirai ton asuna maming thonki Aduga laphoe duna omduna thamlui haiduna omepat haina maming thonki asum tauna masana mabungi mayumda salubada harau torakpagi nungaiba phongdoktuna laisnana mabung poirai tunba amuk sa kauki masidasu masan mase singna mabung mapa singbu paukhatuna sakauba hauki habisini Adubu maidingu sanrakiti na panma matamda yalawingay digi hauna satnaraglaba satnabi adu khudong sadaba maram ama leibadigi mabungbu sakawba adugi mahutta masi masal singbu mabung mapasingna mayumna sakawba huluki masina satnabi ama oiduna mayna wai tangna samnga sifawada ningol oibisingbu mabung mapasingbu mayumda sakawbagi satnabi oirki ningol sakawbagi matangna Khenaba wafam khara leirabasu nongda lairen pakhang mana panba matamdagi ningol sakawba horakhi haibasi ariba puwari na khudamoi maidingo nongda lairen pakhang mana ningol na mapamda laklaga imungda sangwa yadaba namung magi satnabi adu kumja adudagi hauna toklasi matungi satnabi di kumja khudingi loidam hiangai thasin nini panba sibu longkhrabi khudingna mapam yumda khongdabi yaba mapam
yumna tara mathel lukloi thorang duna leiriba mabung mawpana chanu ningol lohongkhrabi mayum cha kowa pija pithakgi satnabi lutin oiraga sanu haina sana yathangbu leibak miam laukthokladuna khangalami masida singkhong poirei tona maidinguda hangatcharami ibema maitai leimarel laisnabu lakadaba kumjadagi hiyangagi thasinini panba numita mabung anina isanbu tara sakoba thaupujarage maidingugi sana yathang phangbadagi poirei tona masan ibema laisnabu tara sakorami masidagi hauduna mabung mawpana masan masesingbu sakobauki adungai kanglaipa manipurgi yelhomi mitai singi maina wai tangna samduna ningol sakobagi tatna thana yadraba pukning huna fajaraba satnabi asigi nungi iseladu mangan khidanaba hotnaba madi hena masak thokna fajahnaba hotnaba haibasi ngasigi mirol na hotna pamthui ningol sakobuda khudol pot pibigi hidanaba madi ningol na mapamda sakobu lakbada yamlaba asa athak athum ahau pubagi thawong asi leptuna mabung mawpa masi masal ningol oibi anigi marakta lairami igi iseladu mangan khidana bohona pamthi ningol oibi singna mama mapa mabung mawpa singda sakobagi khudoladu adu ada pigadabani haibigi polum thangatloidabani sakobagi khudol tambada hidana bigi thawong asina maram oiraga lairaba imung kyadi mama mapa mabung mawpa singna khudol pinaba polam leitabigi mathakta jakhu maimut pa phawba yaudaba nati amaromda haujik koki ama sumitei kanglup anigi marakta thokliba irangna miyoi kya ama khangu thakta pikhamnakre yum kya mai thakibadagi lanjenarakpa mitei lising khumpugi mathakta relief camps na sangjafam lauduna leiriba sairasida nat ki satnabi isel tatlan khidanaba pangthokkodoriba ningol sakobigi thoram mahuksagi satnabigi fajaraba masak adugi paringda pangthoknaba khonapam thui loinana lalon itik tawribasingi maikaidigi potsagi mamal hengana lauduna isupagi thabak tawridabani kanglaipak manipurgi yelongai digi satnarakhiba nat ki satnabi ningol sakobigi sakdamamadi nungi isel mangan khidanaba piba ningol singna khotnagadabani haiba kangla pawgi editorial mem special content oina mem thamjari makasa tharak poina to pawma Ukraine makhoigi drone singa duna target apana na AI system season abokre Ukraine lebadu semgasaba artificial intelligence AI opened 1stNov na lanphamda makhoina seasonary drone singa duga punsilaga target apana na ba hana lerma drone singa dugi mot singa dori lanphamda lanmi singa drone singa sigi target adu yenglaga palana na bohona baduna hana gi lalong oirabasu haujikti artificial intelligence na drone masamakta yauduna atopa lanmi natragana miwe mana operate tawdabida target singa duda panba ngamhangadori meduloina pilot ama sisinaraga drone singna attack tawba matamda akanba jamming signal na sil tawba mafam singdadi sangma ngamlamdabani adubu AI gi matingna ahongba drone singda bomb amadi atopa pokhaiba yaba device sing hapsinduna jamming sing isugodu lanthokduna target thugaiba ngamadori Komza English ganiga kungani thuki February thadagi Russia na mapung phana Ukraine landaba horakiba adugi matungda technology sizinaraga lantingnabigi khongthangsinggi manungda Ukraine handaki asinda khwaidigi naunu sizinaba oigadori hauji Ukraine gi drone manufacturer singna AI hapsinbagi thabak yamna kana sathari haina laiba adugi deputy defense minister Catherine Sarlo Horenko na phongdoraklensu pausta makhatana pali ado haujikui nadi mayam paus matang sa lusinjarage masum mayam pun anawba update ngamina sena channel sigi makerigi mangi phamda makhatana thamjari